Paushada Yumpum Oiba Marweba Pau Karab that Dawjari. Tripura the Tripuri Mutkibagum Manipuri Sing Mutkiba Yapagi Akibalere. P.I.S. Nando. Tripura the Tripuri Mutkibagum Manipurangasi Mito Piancha Sing Sangselak Pada Manipuri Sing Mutkiba Yabagi Akibalere. Maramaduna Masi talk to Nabagi the Makta in Kalaklipan Hasin and Nishadaki Lapna Leduna. Anabu Punsi Abasemduna Apaba Kongtang the Tang Bagit Tangai Fadabat Aina. Ngasi awang kuno the Chain of Freedom Foundation Gitaruk Suba Foundation Tegi Tarumda Amokogi President P.S. Tando Luang no Pongdokre. Punsigi Anuba Kongtang Ibatim the Pangtokiba Foundation Tegi Tarum Aduda. Marilena MSF ki President Kangembam Bidyasagan Aikibada. MSF na drug kimatang the Drug Use Prevention Kopa Campaign Amalising Anikungi October Taraga Hundoi Leptana Sanction Lagli. Nah, Webising a drugs in Nabagi Chang Hangalapa Maramna. MSF na drugs sin nabagi matang da school gi syllabus ta jahon nabagi damak kanu honare ngasi phabuda lamdam asida CSO Mirabai bi amadi ati organization chingna drug gi matang da awareness ke sathaduna laklabasu masina khunai da effective oidabum tawre rehabilitation center da leiriba miyosin recovery tawrabutung da makoi gi oiba body ama semduna CSO Mirabai bi students organization amade Atai atopasing na sangsilba campaign asina mateng pangsin na sangsin menaban hiana effective oy gane drug na na khongdarak kadaba miyosing da recovery tawraba miyosing na drug sin nabagi awaba du share topiyo loina na rehabilitation sing da lairiba miyosing na recovery tawraba matungda afaba kunai ama semna bagi da khosam na duna minasi aiba wapam thamke atopa pau amadana khongjang changsilba protesters sina Myanmar da unity government ama semle aina lawthokre Military na into kraba Myanmar parliament ngasi lebak katuda unity government ama semble aida lauthoki bakaluna na government asida military na lauthok krabat law maker sing ethnic group ke members sing amasong anti coup protesters sing lusing masing yawgani aire United Nations da Myanmar gi representative oina military na into kraba parliament aduna Dr. Shasaba makoi gi representative oina kankhre hiramasi kamari leina na Dr. Sasan na phangdoke bada Nauna semlaba unity government asigi maru eba pandam di military na lusingba laingak asiba laingak asidagi mafung phana lakthoki bane Myanmar gi puari da ahan bane oina unity government ama sembangam kiba asi thagari ngai ne nauna semble hana lakthokraba government asida windmill na president aduga Aung San Suu Kyi na state councillor oire Myanmar gi acting vice president Man Win Khai Bung interim prime minister oina appoint tawkhre aduga Dr. Sasa Samana union minister in International Corporation oin thau pore laibak sin bathungna military junta gi mukta laibak atu masing jamlaba miyam na mafam kya da khongjang jangsin khraba matong ngasi unity government asi semnaba anagi losing basing atuna phireb lokhe bane haukiba February amadagi laibak atu da military na power paituna lakhe ba adu janing da bafongdok tuna khongjang jangsin ki pamiyam ga security force nga mukna bagi thawdok ta haujuk phabagi oina marat leijada bamioi chatret hena sen khre khara amana hana ba order tawkhre Myanmar da khongjang jangchiliba miyam gi mhot chiliba Tenjar mahongna mahaki Facebook page ta phongdor khibada laibak adu gi lambi khudimak ing tapna lahelasi ngasi phabuda changthelaki ba khongjang singda laikidraba athauba sing adu gi mafamda ekoina ikai khumna utpagi matam loire tuminda leiba haibasna khwaidagi hoba khonjelni haibadu minungsi khangtraba laibak asi military singda takpagi matam oire aire amromda laibak adu da pangthokpa national festival amasu oirba thingyan kumai laibak adu da Haujugariba tangdu laita dabagi pibam aduna maram oraka mafam amata pangthok na khidre anti coup protesters singna thingyan festival boycott tawre hain lauthoke basu laikre laibaka dugi mei khudimak na harau kumei da thawai yawbagi mahutta campaign amasung protest singda hena thawai yawe khongjang janchileba miyosin laibaka dugi military general sing thawung atuba akanba mongda yaning da phangthok kiba galoina Aung San Suu Kyi amadi phajinduna thamliba miyosin thadorak na kudiban tawre Mandala da su ngara protester lising en mara mamai da maikum ofselaga achoba banner sing paitona rally jatke banner sing da military na makhui gi khongum handok na pa wafam kya palle Kazin state ta su myoi kya National League of Democracy and LD ge firal hairat bike rally jatke kaya state ta su masing jamla bami kya thorak tuna lambi da phamjillaga pendabi kholau kya lauki khongjang changchir pamiyo sing aduna miyam gi oiba government amuk hal anaba akan bamong da dakshin khiba galoina Military na miyoi kya fajina na thamliba aduba thadorok na ba apel tawke adumoina bak military gi mekai degi haujuk phawgi oina makoina anaki elected government adu amuk halan na bagi wafam phongdok palaitre vaccine dose ani kap tabasing asat payaroi
Baruiba Khongthang amada COVID-19 ki vaccine dose ani kaptaba Indian Muslim amada sahi ki oiba laifam koiba hasat pada yoholloi aina has Committee of India na lauthokre. ICI gi CEO Maksud Ahmad Panawa famasi Saudi Arabia ki Health Ministry amsung Jeddah dalipa Indian Consulate General ki khwaidi ki nokba directive sing phanglaba matung sagol senmit ki athengbada lauthoki bane. Directive sing adu ki matung ina has lising ani kun mathoi da jaunaba apply tokhiba singda Haujik masa da vaccine ki ahan dose kap thong na papak pike ani suba dose aduna hazgi namak khongchan rangi da kap kada bane masigi mathakta hazgi status ki mathang da haujuk phawada Saudi Arabia ki authority singdagi official communication amada tharak tri amas laifam koiba chatpagi process kudingmak makoi gi approval gi makap pon gani haina su khana phongdokhe mahaki matungina India ki laifam koibisin has lising ani kun mathoi pangthok pat tarabadi jun thakai chanbadagi flight paiba hogane sahiya sig has July taraga tarik tak hogadabane ningsing bayai India ki Muslim singi onadi July ki atheng basarukta COVID-19 pandemic cancel akibadagi hasat pa yakide sahi asidasu laibak asida anisuba amasuk hena sathiba COVID wave mayoknare makha tarakba adoba pau amadaso kontra mela da sadu kontra jawna biyo lising ani hena COVID-19 positive oire Uttarakhand ke Senglaba city Haridwar da leiba kuntum mela mafamda sadhu sing jaw na lising ani hena COVID-19 positive ore thama sum na pangthok kadaba kuntum mela ki taruk ni janba lamita lising ani hena positive ore mane sagol sen numit ki numidang atheng ba phawda habidi April tara dagi April tara manga phawda kuntum mela mafamda punna lising ani chama ga humpuga taret COVID-19 positive oike coronavirus positive oire ba singki manungda kuntum mela da saruk yariba sadhu kuntra yauke Haridwar के Chief Medical Officer Dr. S.K. Jahana ai hauzik phawpada sadu kuntra COVID-19 positive oire केसिंग अदु अकनबा मेला मफम अदुदा थेंगनबा नते तोइगुमसु मफम कुनिमक्ता इन्फेक्शन थेंगनाय सी मिनिस्टर की ऑफिस न फोंदोरपदा COVID-19 positive oire बसिंग मनुंगदा हरिद्वार मसा सिंह होम क्वारंटाइन तहनख्रे मपानदगी लाकपसिंग अदुना हॉस्पिटल सिंगदा एडमिट तौरे लोइनना फिबम लुरबा COVID-19 पेशेंट सिंगना एम्स ऋषिकेश रिफर तौरे Laibak asina COVID-19 ki akanba anisuba wave ama mayok naringida central government amasung Uttarakhand government na kunta mela pangthuk na pawari plau ki matang da wathok ama thoklebane mela aduna COVID-19 infection chawna hengal lagani aina medical expert sing amasung opposition leader sing na lep tana warning tawduna lakhe Haridwar city maktada COVID-19 infection chawna hengal pa laina central amasa state government na mela lepna ki wafam khana kide maina singduna handyman side Hek tabada nungai dapat thodok amada ngasi Janims Hospital manakta bus amma maning andok na pawon nabada hana chon thaduna leramba electric wire thenglu badage bus adu ki handyman sire lai hitabami adu di Bishnapur district Marang police station manung chanaleba phagok cho ithai degi masagi sahi kunthra suba oinam sanathoi ko amane thodok aduna maram oiduna mi ama sire abagi pau tabadagi electricity department ki kamku sing laktuna wire sing adu kaptat ki aire Hariba mafam masida atopa mi amasung maina sing kibagi thodok laikre adumoinamak laibak phabadagi khudong thiba thodok ti thokgide aire hariba thodok asinga si ayu pung 9 makharam taba matamda Jadems Hospital ki getagi Ayangpalli road ta pitar chamarom salaga leiba soifam laikai gi saruk amada thokibane thodok thokfam dagi phangba pawgi matung ina hariba mafam aduda bus parking tonaba maring andokpada chon thadun leiba wire adu thengkibane wire thengle khangdabadagi handyman aduna bus ta ka khana bu khonabada bus gi body parbadagi maina singke kudakta Jadems Hospital pukatuna lekanaba honabada kanbangam khidabane aire hariba mafam adu hana pathi komthi oina leirambadagi haukiba tha anirungi mamangda lebak thonduna pakthok chawthok na thambane nauna lebak thonjinba amri nong tabadagi electric pole singchu paithan leirambada natana electric wire singchu chonthan leiramba thenakhe asibaksang Janimsta postmortem tawna bathamkre porompar police na case malokatkhre aire makha tarakba atopa pau amadana jaildagi nathokhiba ani amukhana fare Rajasthan ki Jodhpur dalaiba Falud jail daki nathokhiba namit tarani ki matong bandi ani amukhana phabaga loinana atopa tara humdoi amasu thibagi thabak chathari aina police naga si phongdogre amukhana pharaba bandi ani tugi mam Rajkumar Besnoi amasung Saukut Ali Kawi aina phongdogladan police official amana aike makoi ni ngarang Jodhpur amasung Jaisalamar district tagi phabane Saukut Ali bu changjamam piramba Ambre Khan kawbami amasu ngarang police na phagi aina mak phongdogle Panbaya badi auke April manga kini bidang da Faludi jail dagi pana bandi taraga taruk nan thoke bane lisingani taraga mapanda police ki mei manga hat ke ba NIN supplementary charge thangat kre lona athing ba thamkraba CPI Maoist na auke badi sing ani taraga mapangi Junda police party amada attack tawrukna police ki mei manga hat ke bagi case kamari leinana
ena yana miui tarang ni pan gi matakta anisuba supplementary charge thangat khre ana official sinanga si pangdokre official sing ding matung inda ranchi gi special court amada thangat kiba charge aduda miui singa du Indian penal code unlawful activist prevention act armed act amasung explosive substances act ki makha maral siri maragasida Indian origin mathematician amatorial da sina phangle cryptocurrency amasung artificial intelligence ki lamda thabak toba masagi sahi kuntraga mathoirum churaba Indian origin mathematician amagi asi bhagsang UOB ki Hudson Turin da taudun liramba police na thengna khre hare tawdoga sig mari lena police officials na phangdo khibada Subro Biswas ki haksang adu Hudson Turin gi matai thangba charukta taudun liramba thengna khibani mag hokibad mit kharni asida wakal laita da baki thong kya myamna uba thengna ke haujik bhabagi wani di mahakemi si adugi matang da chapchana khangba ngamdre amromda laikidrabagi mayamba deposit peswa sahi kuntramari churabana phongdokibada hokibada mitkhani asida Subro wakal laita da bagi mawmato uba thengna ke imung marungi moyang na sumak pamateng pangna phonaki mahak thawna phaba amadi jawna phaba miyoi amani magi honglak lipa mawmato adu karamna oirakibano haiba imung marungi moyang na khangdokna phonaki ado mahak imung marungi moyang da onsin dana wari chabagi makta ahangba mafamda matomda leibana nungai jaba oina tawke matau karamna mahakna siram lebanu abasi imung marungi moyang su khangba ngamdre haire aroibada content singa singa mar oiba pau khara asiba pau damjariba maripa local news YouTube channel amadi Facebook page asidagi yengbiri bopuna pataga sari channel asina tamda kanarabadi subscribe tawbi subscribe tawbi like and share tawbi sugawi kanupna bapu amakana taga sari